Cabinet mifamna laukiba warepsingi manungda Heibok Ching Reserve Forest ni haina Laothoklagani. Molehill Manipurgi Chingi umangsing kannanaba warep laukre. Manipurgi Chief Minister na chair lauduna pangthokiba cabinet mifamna Manipurgi Chingi umangsing kannanaba warep laubaga loinana Heibok Ching Reserve Forest ni haina Laothoknaba tampaki molehill singsu kannanaba warep laukre. Ngarang Chief Minister gi Secretariat ta pung amarom gi atenba cabinet mifama mafambaga loinana warep singasi laukibani haina Health amadi IPR Minister Dr. Sapam Ranjan na DIPR Head Office ta paumi singa unaduna cabinet mifam gi paudam sing adu pikibani. Mahakna makha taraduna hai malemasi ngasidi I amadi wa paktaknana yanthatpa amadi makhal makha kayagi thaurang kayana nongju nungsada chawna ahongba lakli. Climate change tawraktuna aying asagi khal kaitharakpana malem asi nongma nongmagi saba hengatlakli. Masigi manungchanna Manipur dasu umangsing kanduna tungi mirolda eco-friendly climate ama thamnabagi pandamda umang kannanabagi matang asi ngasi khanakibani. Mahausagi khutsemna piramba umang kaya asina lengli paliba amadi miyoiba khunaina shor honnabagi oxygen piribani. Masi mangsilakpadagi global warming laklibani. Cabinet mifamna Imphal West ki manungchanna leiba Heibok Ching asi yamna kupna khana nainaraba matungda Reserve Forest oina Laothoknaba warep laukibani. Indian Forest Act ing 1958 ki makhada cabinet na ayaba pikibani. Reserve Forest Section 3 gi makhadani. Heibok Ching langthabalda leibani ing 2013 gi December 2 dasu Heibok Ching sang asi Revenue Village oina government ki gazette notification thokiba laikhrabani. Makha tana cabinet mifamna kupna khanaraba matungda Reserve Forest oina Laothoknaba warep laukibani. Tampaki area da leiriba molehill ching macha sing asisu lengak asina protect tawduna thamnanaba khanaki. Hairiba molehill sing asi survey hauraga protected hill natraga Reserve Forest hill oigadra haibadu Laothokani. Loinana survey haunanaba warep laure haiki. Cabinet mifamaduna Manipur Goods and Services Tax Nipan Suba Amendment Ordinance oina pass tawbada ayaba piki. Revenue Village singi manungchanna leiriba hill loki mafam singda yumkai sajilak patata silakpa leiragadi maduda lengakna kari thorang paikhatkadage haiba adu mari leinaba department singa tanagani. Maram chaba chadaba kupna thidokani hainasu makha tana fongdorakli.